अहानबद मरुब पांग खतंग लोक सरकार मैम थमजगे कांगचुप चिंखोंग मार्जिंग कुकी मिलिटेंट्स स्टेट सिक्योरिटी फोर्स का अकन ममोंग नुमई कापनाबदा मियोई निपान असो अपन नंगलेहरी हाइरिब नुमई कापगी थौदो असि छात्र अनि मांगखिबा मफम अदुदा ऑपरेशन चथबा मतमदा हाइरिबा गन फाइट असि इरप्टेड ओइखिबने पाउस मखातान पलगले मस मैम पुन अनबाब ngamiनगी साइनसु चैनल सिगी मेकेरी मैम फमना मखातान थमजरे ngasi phong ki batungan tungan ba manipuri sifung singdagi maruebi I paukra isel express dagi lokosaraga more Imphal East ki khundrak pamda operation sathabada bite yauna yamlaba khusukulai sing phangba ngamkhre Indo Myanmar border da leiba e yangnona masumti hangbol village state force am the central security force ki combined team na operation sathabada bomb gi masak yauna gari masa bite hum recover to ngamkhre ngasi numijung mamatung pung aniga makai gi numidang weram pung manga ga makai pau bahari ba mafam singa duda Manipur Police Command of mga suba Assam Rifles BSF ki sam ga maudra ga nithoi suba battalion operation sathaba duda recover to ngam ki ba polam singa dudi bullet jacket ama explosive powder gram yangkhai explosive iron pellet kg taret pompi bomb set ani GI pipe makak taru nupi gi carry bag ama hunting boot ama activa ama Ken bo bite ama masum TBS entok amani Pagalaba pulam singa du makata pa logo pa thabuk lokona bagi damak more police station na sinakre aiki nakala maramda Imphal East District ki khundrak pa mayai lekay amati akoy pa mafam singda nga si Imphal East District Command on operation sa thabada nongmay masum nongmay maru kya phangmang amkre nga sayok pung taruk tagi tareka makai phao pa additional ASP Ops KH Heroes ki miyang makada District Commando singna satakiba operation na dugi saru ama oina yum humdra romda sangduna thibu humbigi thabuk sataki loidana Miyoi kya saktak se puthora handuna verification sataki operation adu laikai dugi crematoriums mayada phumduna thamlamba nongmai yauna kulai kya fugat pangamki kulai singa dudi SMG carbine ama ahangba exen ahum ring yawba hand grenade ama tube launcher ama insert LMG magazine taraga taru insert rifle gas cylinder cap mari SLR 7.62 gi ammunition charger clip taret 9mm gi maru humfugo humdoi ahangba ammunition carrier box ahom amadi anti riot cell taruk phomangki operation fogalaba khulai singadu hangang police station na sinakre hadi atop pawmana CM Unified Command gi chairman oina pham thindu bon moregi SDPO CS anan laikhidabas state asigi Unified Command gi asoi bani lawi leba asigi irang athubada lusin gi hairabadi CM na power sinaba mathautai maramaduna CM Unified Command gi chairman oina pham thindu uhaina coordinating body Imphal gi spokesperson thoidingjam bon khurai na phongdokre Imphal gi Manipur Press Club ta pangthokiba paw gi mipmamada bon khurai na makhata na hai Isterasi gi irang na mapan gi khut yawi khangna khang center na thawaidre Isterasi gi irang si athuba matam na lusin gi khalabadi CM da lusingba ma oibi gi hak pi phamthoi matik sadab security advisor na law and order ngak ngamlo haiki mangna makhata na hai irang asina mayu mai kai thadok tuna selek labasingi mayum da hanjina na ba kokomi na pekhalak pa thabak sing ikai khumna jai adubu sangsil liba khongjang asi mai pak na ba lenga ka khusam naraga sathani maramaduna coordinating committee on Manipur integrity kokomi na lenga ta thamliba boykorasi handolaga housing Manipur gi oiriba phiba masiki matang da lenga ka wari sanahani loidana Manipur gi lairiba CSO singna miyam gi yefana ba thabak thoram pekhat matamda miyam ga hana tanabiyu haikenesu paushda makhatana spalakli amaromdana Sisipur digi Assam Rifles na Zuntu Spear Zoki Goal ga khona na Miyoi ni fotkre Manipur khodi role bu sakhona ba angamba takta honaramba hawaibam Badip Chandra na tha asigi marida Assam Rifles na Susampur district ki mata area da Miyoi ni Zoki Goal bottle lisingani ga samri ga kunga manga masum Zontus beer bottle sanipan ga mart fuga manga ga kona na fagat pangam kre Khugadam check post ta lakhiba mini truck ama kham ga check tawrubagi yamlaba nisagi polam singa du fagat pangam kibani AR na fagalaba Miyoi ani du makhoi digi phangkhraba consignment du ga loina na makha ta legal proceeding lokana bigi dama Susampur police station sinakhradi atopa thangdo amada Headquarter Inspector General Assam Rifles South ki miyang makhada Assam Rifles na Susampur gi Suwangdo subdivision gi manung sana leiba ngaljang area da search operation sa thabada Myanmar du sabani haina singnaba Zoki Gold liquor bottle lising amaga satre ka kungani pan hokiba numai jung numita fagat pangam khari phagalaba liquor bottle singa du makhatana legal proceeding sing lokana bagi dama Singat police station sinakre swari
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯕꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 10ꯒꯤ ꯄ꯭ꯔꯤ ꯕꯣꯔꯗ ꯑꯦꯛꯖꯥꯝ ꯗꯤꯁꯦꯝꯕꯔ 4ꯗꯒꯤ 15 ꯐꯥꯎꯕ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ All Manipur Recognized Private Schools Welfare Association AMR PSWA Imphal Manipur na English ngani ga manga digi sahi 19 chupna leptana sahi kudingi Board of Secondary Education Manipur na lauba HSLC Public Examination thagadaba mahiroi singidamak pangthoktuna lakliba pre board exam Kumsi Academic Section 2023-24 की ओइना लाकलिबा डिसेंबर 4 दगी हौरगा डिसेंबर 10 गा मंगा इंग्लिश ngani ga kun humdoi फावो पांगथोलगन हारि पांगथोकदरिबा प्री बोर्ड एग्जाम असि माहिरोइ सिंगी मराइबक लेपकदरिबा बोर्ड एग्जामिनेशन असि हेक ममांग द बोर्ड की क्राइटेरिया पैटर्न खुदिमक मसल सुना पांगथोक मरमना क्लास 10 एग्जाम थागदबा माहिरोइ सिंगी हेना खुलोइबा लाइथोकवा मदि फ्रेंड फेयर ओइबा अकीब याउदना पब्लिक एग्जामिनेशन थागदबा माहिरोइ सिंगी हेना खुलोइबा लाइथोकवा मदि फ्रेंड फेयर ओइना अकीब याउदना पब्लिक एग्जामिनेशन मयोग याबदे हेना खुदुंग साहननबा क्लास 10 की एग्जामिनेशन माहिरोइ सिंग मार्क वांगना फंगदुना पास परसेंटेज वांगना पास तौरप मरमना हाइरिबे एसोसिएशन ना सिलिबा प्री बोर्ड एग्जाम सिबु मणिपुर लैरिबा गवर्नमेंट एडेड प्राइवेट स्कूल अमदि मेंबर स्कूल की माहिरोइ खुदिमना सुंसोइ सोइदना सरुक याबियो हाइदि असिगुमा माहिरोइ सिंगिदमा पांगथोकदरिबा प्री बोर्ड एग्जाम नमित सिंग असिदा लमदम असिदा लैरिबा लानाइ मियोइ सिंग मदि लुप सिंगना बन ब्लॉकेट जनरल स्ट्राइक सिंग तौबिदनाबा All Manipur Recognized Private Schools Welfare Association Thadorapa Chirol Amada Fundorakli Mahiroi Singamadi Parents Singna Exam Asi Yaunapaki Magi School Singa Register to Biomadi School Association na Thieng Labada November Taragama English Singa Kungo de Pawki Manunda Tangai Padaba Pumba Pishlaknaba Chirol Sinasu Makatarakli Atoba Pawmana Mitei Sing Kuki Kulai Pai Bisina Kiam Kuina Boki Sakthak Uhen Kidori Sunita Lengang na mihat pising phaduna sairak piri hairabasu thawong sidi huran mamatung mairing bakas manare Kuki Kulai pai bising marupang na takthoktriba makai di Manipur ing sikiroi dori miam irang pamba tangumsi Kuki lalaw sing amasu mitay gi marak thokliba lana sikhara makai ing thare hairabasu khudong saba yengduna mitay sing makoy na tapna lumfu do hat paleptrip Sa tharag liba thawong asidi mitay sing Kuki Kulai pai bisingda boki sakthak punbaga samanare aduna mitay sing kyam kuina Kuki Kulai pai bisingda boki sakthak hun khidawri haina kawa asem laikai digi wai Sunita ko bi inupi mana pauksi sita phungdorakli masagi sai kuntraga manirom surabi Sunita na pauksi sita makata na hai mitay masu mapanigi sanglakpa sin Kuki narco theory singa siga sonari pa lana si kanana sumi kanana lali habisi malem gi miam na khangbatana tana Lebausina Sukhang Narabuapni. Masida Mapanigi Sanglakpa, Kuki Kulai Pai Bising Marufangna, Taktok Pagimuta, Sum Yok to Natamana, Mitay Sing Boki Saktakum, Kuki Kulai Pai Bishinga, left in Hulibasidi, Mitay Purvasi, Manipur Tugaiva Pambakran and Mutalagi Haiba, Takpanaki. Manahai, Kuki Kulai Pai Bishinga, Mahiru Lintoingambi, Amasum Hemenjisu, Miatina Happy Crep, Masidanatana, Mitay Kiama Makoina Hatopi Crep. Lenga sinasu mahiru ani hatkiba mi phaduna serakpiki masidanatana moregi SDPO singtham ananbu lumpu tawduna hatopikre masigi matangna su lenga sina coming operations athari ikan kanadana arambai gi wasak lawu sakkiba Imphal West ki akham awang lekai digi Abinash Maibam apokpa e himanta singa amadi Anthony Ningthaujam apokpa lekhidraba and Sundar Singa su Kuki Kulai pai bisingna pharamnagani haina thajari haujik police na kana thidibini Matang sida haining madi marale bising lengang na phaduna sairak piri hairabasu thawong asidi huran mamatung mairing magumani Kuki Kulai pai bising asum yoktuna thamnabadi mitay sing nongmagi hat khiduna furubasi nongmana tragana nongmani soidana mutkragani aduna Kuki Kulai pai bising India lenga amasu Manipur lenga na Manipur gi sitnana tapthokhiduna Manipur ing sikpa phibamda lakaningi maduna triba makhaidi irang asi pak hek loikhiroi Miyam irang su nomunomagi hengalakani lamdam asigi miyam lenga asina yamna irang pamasu tahan bigonaiki amaramna Chingkhong singyata leiba mitay gi lawpham sing Kuki singna loina khawdoklaga pukibagi paw su ninpung tanare aduna lenga asina maru oina India lenga na Manipur gi new Kuki haina khangnariba kanglubasi maru fauna takthokpa ama mathoktai maduna triba makhai Manipur lan loikhiroi dore mitay sing ingna singna leiba ngamloi dore haiki atopa paw manana Relief came the one punsi liba miyam yengduna lengana irang lusina pasilo.
Manipur haukiba me ahumdagi sin Kuki Militant sing atamna mite isilinaw sing on sinduna satharak libi hingsagi thawong sin maramoiraga mayu meke kya mai thadok pikraba Miyoi lising yang ka hena lanjena duna relief camp sing dalai Miyoi kya amagi punsi pikhamna kre hauzik misa miyam punamang kham thengna awaba mayum narabasi ubiraga istera madi central government anina athuba matamgi manungda thoklibu wa thok solution na ba khona biu haina light minded group LMG gi secretary ozina phongdokre Kap libasing momon minok taman si habigi wakhalonda LMG Manipur amadi tapta Institute of Fusion Music taipum apun bakang umna kahena khudong sadraba madi awaba tarabasing da leptana mating pangbagi marisubu saruk am oina Assam Rifles ki nongmaina kapadigi leikidraba salungpham Kangchup ning lekai digi saibam manaw sai nipugi imung munungda ngarang ayuk MLG amadi taipum gi thami sing lupa lising kuntra tengbang duna imung asigi awabada saru yakre tengbang khongset aduda MLG Manipur gi advisor board member paunam khelena mati Haridas Horakhabam anina lusingi loinana taipum amadi MLG gi maru oiba member kyana saru yakhe khongset aduga mari leidana ojena makhata na hai haukiba September nipan imalebak Manipur kanana ba ihauda saru yakiba Thabal district ki salungpham digi NG Thoksaudagi saibam nanaubu Assam Rifles na minungsi leitana nongwaina kapadagi leikidraba asimak khwaidagi nungaitaba thawdo amani maangna iramda Manipur gi ngangphaibu kannabagi damak laukiba thawdang adubu ikai khumnabu utpoina awab nanghoriba maki loinabi saibam ongbi bem masa singamadi imung munungi miyoi sing minungsi gi tengbang oina lupa lising kuntrasi tengbang zabana haike Laibak thiba thawdokta leikidraba nanaugi nupi maki class 10 tamlibi masanupi amadi pikliba masanupi amaga lehori nanauna nomagi suragi imung pujaram badunga sidi imung asi awaba haibadu were imung asi yamna ka hena khudong sadaba awaba imung amane imung asi gi lehori ba phibam si yengwada awat pangakthani miyamna su minung sigi mateng pangbiu imung asi gi yamna nungaitaba mana laioi khraba nanauga loinabi bembe maki mapuroi ba leitre haiba pautabadagi wanthabadagi wakhal nungaitaba kanda toina wanthabagi laina amasu naduna leiri hairaduna tengbang gi sanpham asi miyamna angam mateng tapta jayantagi GPA number 7005881668 asida mateng pangbiduna kap libasing momon minok tamhanbada mateng pangbinaba apel tawkheanisu pausna makhatana sapalakli tentakna mayamna kanagani khan makanten masang katanga lokhachara kana mayamna thamjaramge lusinjarak poina recruitment pangthoklagani Imphal East, Bisnupur, Imphal West, Thaubal, Kaksing, None, Tamenglong amasam Jiribam district ki oina pangthokiba online common entrance examination na pass tawkraba candidate singi oiba army recruitment rally mathang thagi ahum amasum marida Imphal East ta leiba Koirangai all airfield pangthoklagani haina Imphal East ki DC na thadorak pa sirol amanasu khangalakli haina su pausda sumakhatari amaramdana Theater Director Sarungmum Biren National Award piduna ikai khumnagadawri Uttar Pradesh ki Azamgarh leiba social literature amadi culture gi hiramda maru oina kala sankriti sakhonaba honariba Hunar Organization hairiba Apex Budi asina Wangoida leiba Manipur Theater Academy Mata gi Director Sarungmum Biren musaliba sai English nganiga kunga homdagi December kunga tarukdagi kunthra phawba Pratibha Niketan Inter College at last Karada Pangthokadaba Thoramda Hunar Natya Shri National Hunar Natya Shri National Award Pidru Ikai Khumnagadori Award asi Sarungmum Birena Matam Sangna Manipur Theater Sakhonaba Honarpabu Sakhang Biduna Pirakpani Haidenisu Paushida Sumakhatana Fongdorakli Ado Hausukuina di Miam Paus Sumatang Salu Sinjarage Masu Miam Puna Nawabdet Ngamina Saina Su Senel Sigi Mekedigi Miangi Mapam Sumakhatana Tamzari